Taranipan suba Lok Sabha meekhal mari leinana chahi asigi January amadagi April kuntra phaobada Bishnupur District ki tonganba mapham shingdagi Nambol Bishnupur Amadi Moirang Excise Office na phagatkhiba Lupa Lakh mari Romgi Yuu-Ngou Amadi Yuu-Ngang sing ngasi Mei Thaduna Manghankhre yu sing adu ngasi Bishnupur Excise Office ki campus ta maikai adomgi mai bill sing amadi Excise Department ki staff sing loinana thugairaba matung Mei Thaduna Manghankhibani yu sing Mei Thaduna Manghanba aduga mari leinana Excise Station Bishnupur gi OC oinam surjit na paumi sing dahai Yuu-Ngou Amadi Yuu-Ngou sing asi Manipuri Liquor Prohibition Act 1991 gi makhada meekhal manungda pamdaba thodok sing thoktana ba phagatpani yu sing asi miyam khangna Mei Thaduna Manghanbani haina mahangna makhata ki ngasigi yu Mei Thaduna Manghanba duda Nambol Excise Station amadi Moirang Excise Station gi OC sing mathangsina thoksom maniraja amadi Moirang them kanhaisu sarya ki Diagi mamangda thugaijadoriba yu sing asi sathariba timesofmanipurtom Lok Sabha meekhal mari leinana Excise Enforcement Team Bishnupur na district asigi tongan mapham sindai phaglakpa using amadi mari leinaba police station sing na thinkalakpa using ni hairiba using asi Commissioner of Excise dagi thugaibagi ayab lorba matungda Manipuri Liquor Prohibition Act 1991 under section 69 gi makhada thugaijabane hairiba using asigi mamansi chawrangna Lupa Lakh mari rongi oigani